ꯑꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯦ ꯍꯥꯏꯔꯨꯔꯒꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯜ ꯂꯩꯇꯅ ꯂꯧꯔꯅꯤ ꯈꯜꯂꯅꯤ ꯁꯃꯥꯖꯒꯤ ꯆꯠꯅꯕꯤ ꯑꯣꯏꯗꯕꯅꯤꯅ ꯅꯨꯄꯥꯅ ꯍꯥꯏꯔꯀꯥꯟꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯊꯕꯛꯁꯦ ꯇꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝ ꯃꯇꯤꯛ ꯆꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯀꯌꯥ ꯌꯨꯝ ꯄꯥꯟꯗꯅ ꯂꯩ ꯂꯝꯗꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯗꯕ ꯃꯤꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ achouba ꯁꯥꯐꯨ ꯑꯃ ꯄꯤꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯪꯊꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯝ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯕꯣꯔꯤ ꯁꯥꯐꯝꯗ ꯄꯥꯡꯊꯣꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯀꯔꯝ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤꯊꯧꯔꯝ ꯑꯗꯨꯗ ꯂꯪꯊꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯝ ꯁ꯭ꯌꯥꯝꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯂꯝꯗꯝꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯂꯨꯞ ꯑꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛ ꯊꯣꯛꯂꯛꯇꯨꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯄ ꯐꯥꯎꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯕ ꯊꯝꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯒꯗꯕꯅꯤ ꯂꯨꯞ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯃꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯁꯪꯂꯦꯟ ꯑꯃ ꯁꯥꯅꯕ ꯃꯍꯥꯛꯅ ꯂꯝ ꯑꯃ ꯂꯩꯔꯒ ꯈꯨꯗꯣꯜ ꯇꯝꯒꯅꯤ ꯍꯥꯏꯅꯁꯨ MLA ꯀꯔꯝ ꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯗꯅ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕ ꯏꯆꯟ ꯏꯆꯥꯁꯤꯡꯗꯗꯤ ꯃꯣꯏꯅ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯕꯒꯤ ꯃꯃꯤ ꯍꯧꯖꯤꯛ ꯇꯥꯔꯤꯁꯤꯅꯤꯅꯦ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯛꯏꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯈꯨꯄꯨ ꯑꯃ ꯁꯦꯝꯃꯒ ꯃꯤꯑꯣꯏ ꯄꯨꯟꯅ ꯊꯣꯛꯂꯛꯑꯒ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯍꯥꯏꯗꯤ ꯑꯄꯥꯔꯤꯁꯤꯡ ꯃꯃꯣꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦꯅ ꯊꯣꯛꯂꯛꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ मसी खुनाई की समाज की चटनी ओहले मयाम की लेबाकदी मसानुपी की नुपा ममा मपान हाइब चले इमुंग ऐ चानुपी से थाजगी होजगे अदा अखोई सोसाइटी ददी मसानुपी थाजगे हरवददी मसानुपी बु ममल लेतना लौरनी खल्लनी समाज की चटनी ओइदबनिना नुपा मा हाइरकांदा युम पांगी थोसे तौवे अदुना अखोई सोसाइटी से याम मति चावा लाइक लाइक सुहेगा मसल बटो फजबा कया युम पांदना लई थौरम अदुदा सोशल साइंटिस्ट डॉक्टर धनवीर लाइश्रम KNKL की प्रेसिडेंट सरोजा पोचंगबम सोशल वर्कर PS देवानंद शर्मा अमदी सोशल वर्कर लुक्राम बिनोदिनीना प्रेसिडेंट मेंबर सिंह ओइना सरुक याखे